ꯆꯠꯄꯅꯦꯕ ꯅꯥꯀꯟꯗ ꯌꯦꯡꯁꯤꯟꯕꯗꯣ ꯂꯝꯕꯤꯁꯦ ꯅꯨꯡꯉꯥꯏꯃꯟꯗꯗꯅ ꯁꯨꯡꯌꯧ ꯌꯧꯕ ꯅꯥꯏꯗ꯭ꯔꯦ ꯉꯁꯤ ꯊꯣꯛꯂꯛꯄꯁꯦ ꯀꯨꯏꯔꯕꯅꯦꯕ ꯄꯨꯡ 10 ꯇꯥꯔꯝꯗꯥꯏꯗꯒꯤ ꯊꯣꯛꯂꯛꯄꯅꯦ ꯀꯥꯏ ꯆꯠꯂꯤꯅꯣ ꯆꯦ ꯆꯥꯛꯀꯧꯕ ꯆꯠꯂꯤꯔꯣ ꯆꯥꯛꯀꯧꯕ ꯆꯠꯂꯤꯅꯦ ꯀꯥꯏ ꯌꯧꯔꯒꯦ ꯀꯩꯅꯣ ꯌꯧꯗꯣꯔꯦ ꯍꯥ ꯍꯥ ꯂꯥꯡꯃꯩꯗꯣꯡ ꯂꯥꯡꯃꯩꯗꯣꯡ ꯌꯧꯗꯣꯔꯦ ꯆꯦ ꯌꯥꯝ ꯐꯖꯩꯌꯦ ꯊꯦꯡꯀ꯭ꯌꯨ ꯑꯁ ꯈꯨꯆꯣꯡ ꯑꯃ ꯇꯧꯔꯦꯗ ꯒꯥꯔꯤꯁꯦ ꯌꯥꯝ ꯐꯖꯩꯌꯦ ꯍꯥꯏꯌꯦ ꯏꯃꯥ ꯊꯦꯡꯀ꯭ꯌꯨ ꯊꯦꯡꯀ꯭ꯌꯨ ꯑꯩꯈꯣꯏꯗꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯈꯔ ꯊꯦꯡꯉꯦ ꯉꯔꯥꯡ ꯀꯧꯗ꯭ꯔꯦ ꯉꯁꯤ ꯑꯣꯏꯅ ꯀꯧꯋꯦ ꯑꯩꯈꯣই ꯏꯆꯦ ꯍꯣꯏ ꯃꯌꯥꯝ ꯄꯨꯂꯞ ꯀꯧꯃꯤꯟꯅꯅꯕꯅ ꯉꯁꯤ ꯑꯣꯏꯅ ꯀꯧꯔꯕ ꯁꯝꯅ ꯅꯥꯀꯟꯗ ꯇꯥꯁꯤꯜꯂꯛꯑꯒ ꯃꯅꯤꯡ ꯃꯌꯦꯛ ꯆꯠꯄꯁꯤꯅꯦꯕ ꯑꯩꯅ ꯄ꯭ꯔꯥꯟ ꯄꯣꯛ ꯄꯣꯛ ꯆꯥꯏꯁꯦ ꯆꯣꯡꯅꯤ ꯁꯤ ꯊꯝꯕꯁꯨ ꯌꯥꯔꯣꯏꯌꯦ ꯀꯩꯅꯣ ꯂꯥꯡꯃꯩꯗꯣꯡ ꯍꯥꯏꯁꯤ ꯋꯥꯔꯤ ꯅꯠꯇ꯭ꯔꯣ ꯂꯥꯡꯃꯩꯗꯣꯡ ꯍꯥꯏꯕ ꯋꯥꯒꯥꯏꯒꯤ ꯃꯈꯥꯗꯣ ꯋꯥꯒꯥꯏ ꯌꯧꯗ꯭ꯔꯤꯉꯩꯗꯣ ꯆꯦꯒꯤ ꯃꯄꯥꯝ ꯂꯩ ꯀꯩ ꯂꯝꯗꯅꯣ ꯍꯥꯏꯅꯤ ꯃꯥꯅ ꯂꯩ ꯂꯝꯗꯅꯣ ꯍꯥꯏꯁꯦ ꯑꯩꯈꯣই ꯏꯄꯥꯝꯅ ꯀꯩꯅꯣꯅꯦ ꯊꯧꯕꯥꯜꯅꯦ ꯂꯥꯡꯃꯩꯗꯣꯡ ꯎꯆꯦꯛ ꯂꯥꯡꯃꯩꯗꯣꯡ ꯑꯅ ꯋꯥꯔꯤ ꯑꯃ ꯂꯩꯕꯅꯦ ꯅꯪꯒꯤ ꯍꯁꯕꯦꯟ ꯁꯣ ꯇꯧꯔꯛꯑꯣ ꯁꯤ ꯂꯩꯔꯦ ꯃꯥ ꯒꯥꯔꯤ ꯀꯟꯅ ꯊꯧꯔꯤ ꯍꯥꯏꯗꯤ ꯇꯧꯔꯛꯑꯣ ꯍꯥꯏ ꯍꯣꯔꯦꯟ ꯆꯥꯛꯀꯧꯕꯒꯤ ꯚꯤꯗꯤꯑꯣ ꯅꯝꯃꯛꯑꯣ ꯆꯦ ꯅꯝꯃꯛꯇꯣꯏꯅꯦ ꯁꯤ ꯁꯨꯝ ꯂꯥꯏꯚ ꯊꯥꯕꯩ ꯋꯥꯅꯤꯗ ꯆꯦꯒꯤ ꯅꯝꯃꯛꯀꯦ ꯚꯤꯗꯤꯑꯣꯅ ꯆꯦ ꯌꯥꯝ ꯐꯖꯩꯌꯦ ꯊꯦꯡꯀ꯭ꯌꯨ ꯀꯩ ꯂꯝꯗꯅꯣ ꯆꯦꯒꯤ ꯃꯄꯥꯝꯁꯦ ꯑꯩꯈꯣꯏ ꯊꯧꯕꯥꯜꯗꯅꯦ ꯊꯧꯕꯥꯜ ꯑꯋꯥꯡ ꯂꯩꯀꯥꯏ ꯀꯩ ꯂꯝꯗꯅꯣ ꯃꯄꯥꯝꯁꯦ ꯑꯗꯨꯝ ꯍꯪꯉꯦ ꯄꯥꯜꯂꯤꯁꯤꯅ ꯀꯥꯏꯗꯅꯣ ꯑꯣ ꯄꯥꯜꯂꯤꯁꯤꯅꯅꯦ ꯀꯩꯅꯣꯗ ꯋꯥꯄꯣꯛꯄꯤꯗ ꯂꯤꯛꯇꯣ ꯌꯥꯝ ꯐꯖꯩꯌꯦ ꯊꯦꯡꯀ꯭ꯌꯨ ꯑꯗꯒꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒ ꯅꯛꯅꯔꯦ ꯌꯥꯝ ꯐꯖꯩ ꯏꯆꯦ ꯊꯦꯡꯀ꯭ꯌꯨ ꯊꯦꯡꯀ꯭ꯌꯨ ꯑꯩꯈꯣꯏꯅ ꯄꯥꯜꯂꯤꯁꯤꯅꯅꯦ ꯁꯨꯒꯨꯅꯨ ꯋꯥꯄꯣꯛꯄꯤꯗ ꯁꯨꯒꯨꯅꯨ ꯌꯧꯗ꯭ꯔꯤꯉꯩꯗ ꯁꯤ ꯁꯝꯁꯦ ꯌꯥꯝ ꯐꯔꯛ ꯇꯥꯏ ꯑꯗꯒꯤ ꯀꯩꯅꯣ ꯌꯨꯝꯅ ꯊꯧꯕꯥꯜ ꯑꯋꯥꯡ ꯂꯩꯀꯥꯏ ngasi Ningol Chakouba mi yaunabro ngasi Ningol Chakouba mi yauna di happy Ningol Chakouba ꯑꯩꯈꯣꯏꯗꯤ ngasi ꯑꯣꯏꯅ ꯀꯧꯔꯦ ꯉꯔꯥꯡ ꯀꯧꯒꯗꯕꯗꯣ ꯑꯩꯈꯣꯏ ꯏꯃꯥꯕꯣꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯩꯈꯣꯏ ꯏꯆꯦꯒꯩꯁꯨ ꯄꯨꯂꯞ ꯀꯧꯋꯦꯕ ꯉꯁꯤꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯣꯏꯒ ꯄꯨꯂꯞ ꯀꯧꯃꯤꯟꯅꯅꯕꯅꯦꯅ ꯑꯩꯈꯣꯏ ꯃꯥꯅ ngasi ꯑꯣꯏꯅ ꯀꯧꯔꯁꯦꯅ ngasi ꯑꯣꯏꯅ ꯀꯧꯔꯕ ꯋꯥꯒꯥ ꯌꯧꯗꯣꯔꯦ ꯀꯛꯆꯤꯡ ꯌꯧꯗꯣꯔꯦꯒ ꯍꯥꯏꯒꯦ ꯇꯧꯋꯦ ꯂꯝꯕꯤꯁꯦ ꯌꯥꯝ ꯐꯠꯇꯕ ꯑꯗꯨꯏꯅꯦꯕ ꯃꯌꯥꯝ ꯆꯥꯔꯛꯎ ꯏꯇꯩꯅ ꯇꯥꯃꯣꯁꯨ ꯌꯥꯝ ꯆꯥꯔꯛꯑꯣꯅ ꯇꯝꯕꯤꯌꯣ ꯏꯇꯩꯃ ꯇꯥꯃꯣꯁꯨ ꯌꯥꯝ ꯆꯥꯔꯛꯑꯣꯅ ꯇꯝꯕꯤꯌꯣꯌꯦ ꯆꯥꯛ ꯌꯥꯝ ꯆꯥꯔꯛꯑꯣꯌꯦ ꯃꯨꯡꯉꯣ ꯃꯅꯤꯡ ꯂꯩꯔꯦ ꯃꯌꯥꯝ ꯆꯥꯔꯛꯑꯣ ꯍꯥꯏ ꯃꯌꯥꯝ ꯆꯥꯔꯛꯑꯣ ꯍꯥꯏꯁꯦ ꯁ꯭ꯋꯥꯏꯗ ꯗꯨꯀꯥꯟ ꯑꯝꯇ ꯂꯩꯇ꯭ꯔꯦ
ꯁꯣꯏꯈ꯭ꯔꯦ ꯏꯇꯩꯅ ꯍꯥꯏꯈ꯭ꯔꯦ ꯍꯥꯏꯁꯦ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯑꯩꯅ ꯍꯥꯏꯗꯨꯗꯤ ꯏꯇꯩꯃ ꯍꯥꯏꯕꯅꯦ ꯃꯥꯏꯁꯦꯅ ꯇꯥꯏꯞ ꯇꯧꯕꯁꯦ ꯍꯦꯛꯇ ꯍꯧꯖꯤꯛꯇꯤ ꯏꯁꯀ꯭ꯔꯤꯟ ꯇꯁ ꯉꯥꯛꯇꯅꯤꯅ ꯍꯧꯖꯤꯛꯇꯤ ꯍꯋꯥꯏꯒꯤ ꯀꯤꯄꯦꯗ ꯑꯣꯏꯅꯗꯤ ꯃꯁꯥ ꯃꯁꯥꯒꯤ ꯃꯐꯝꯗ ꯅꯝꯕ ꯅꯠꯇꯕꯅꯦꯀꯣ ꯍꯦꯛꯇ ꯈꯤꯇꯪꯒ ꯊꯦꯡꯉꯗꯤ ꯍꯦꯛꯇ ꯄꯪꯍꯦꯟꯗ ꯍꯦꯟꯖꯟꯕꯅꯦꯕ ꯃꯦꯁꯦꯖꯀ ꯊꯥꯕꯁꯦ ꯍꯦꯛꯇ ꯁꯣꯏꯕ ꯑꯗꯨꯝ ꯌꯥꯎꯕꯅꯦ ꯆꯥꯛ ꯆꯥꯅꯔꯕꯣ ꯃꯌꯥꯝ ꯆꯥꯔꯦ ꯆꯦ ꯍꯥꯏ ꯃꯌꯥꯝ ꯆꯦ ꯌꯥꯝ ꯐꯖꯩꯌꯦ ꯆꯨꯝꯃꯦ ꯑꯗꯣ ꯇꯥꯃꯣꯁꯨ ꯌꯦꯡꯒꯦ ꯌꯥꯝ ꯐꯖꯩꯌꯦ ꯊꯦꯡꯀ꯭ꯌꯨ ꯂꯩꯔꯦ ꯇꯥꯃꯣ ꯒꯥꯔꯤꯁꯦ ꯂꯝꯕꯤ ꯌꯥꯝ ꯐꯠꯃꯟꯗꯕꯒꯤ ꯃꯥ ꯒꯥꯔꯤꯁꯦ ꯌꯥꯝꯅ ꯆꯣꯡꯅ ꯊꯧꯔꯤ ꯏꯌꯥꯝꯕꯗꯣ ꯃꯁꯛ ꯐꯖꯅ ꯌꯦꯡꯒꯦ ꯏꯌꯥꯝꯕꯁꯤ ꯂꯩꯔꯦ ꯏꯌꯥꯝꯕ ꯑꯉꯥꯡ ꯉꯥꯛꯑ ꯂꯩꯔꯦ ꯑꯉꯥꯡꯁꯨ ꯐꯣꯟ ꯌꯦꯡꯉꯤ ꯀꯟꯅ ꯑꯩꯗꯤ ꯏꯇꯩꯃ ꯌꯦꯡꯒꯦ ꯍꯥꯏꯁꯤꯗꯤ ꯇꯥꯃꯣꯁꯦ ꯑꯩꯉꯣꯟꯗ ꯄꯤꯌꯣ ꯌꯥꯕ꯭ꯔꯣꯌꯦ ꯀꯅꯥꯅꯣ ꯍꯧꯖꯤꯛꯀꯤꯗ ꯀꯩꯅꯣ ꯗꯥꯁꯅꯥ ꯍꯥꯏꯔꯣ ꯅꯪ ꯃꯤꯡꯁꯦ ꯀꯩꯅꯣꯝ ꯇꯧꯋꯦ ꯄꯥꯕꯝ ꯈꯪꯗ꯭ꯔꯦ ꯏꯇꯩꯃ ꯀꯩ ꯂꯝꯗ ꯆꯥꯛ ꯀꯧꯕ ꯆꯠꯂꯤꯅꯣ ꯊꯧꯕꯥꯜꯗ ꯏꯄꯥꯝ ꯊꯧꯕꯥꯜꯗ ꯑꯗꯨꯗꯤ ꯍꯥꯏ ꯃꯌꯥꯝ ꯑꯗꯩ ꯀꯔꯤ ꯂꯝꯗ ꯆꯠꯂꯤꯅꯣ ꯊꯧꯕꯥꯜꯗ ꯍꯥꯏ ꯖꯦꯝꯁ ꯊꯤꯡꯉꯨꯖꯝ ꯍꯥꯏꯔꯒ ꯊꯤꯡꯉꯨꯖꯝ ꯀꯀꯥꯁꯦ ꯏꯁꯃꯥꯔꯠ ꯌꯥꯝ ꯑꯣꯏꯌꯦꯌꯦ ꯀꯀꯥ ꯀꯀꯥ ꯏꯁꯃꯥꯔꯠ ꯌꯥꯝ ꯑꯣꯏꯌꯦ ꯅꯦꯅꯦꯁꯨ ꯏꯁꯃꯥꯔꯠ ꯑꯣꯏꯕꯅꯤꯌꯦ ꯌꯥꯏ ꯌꯥꯗꯦ ꯀꯦꯁ ꯂꯩ ꯍꯥꯏꯁꯤꯗꯤ ꯌꯥꯗꯤ ꯌꯥꯏꯑꯕꯀꯣ ꯄꯥꯝꯃꯨꯕꯩ ꯋꯥꯅꯤ ꯀꯩꯁꯨ ꯀꯥꯏꯗꯦꯕ ꯌꯥꯗꯤ ꯌꯥꯏ ꯑꯗꯨꯏꯁꯨ ꯄꯥꯝꯃꯨꯕ ꯍꯥꯏꯇꯥꯔꯦ ꯅꯦꯅꯦꯁꯨ ꯐꯖꯩ ꯍꯥꯏꯁꯤꯗꯤ ꯅꯦꯅꯦꯁꯦ ꯌꯥꯝ ꯐꯖꯕꯅꯤ ꯍꯥꯏꯖꯤꯜꯂ ꯂꯣꯏꯔꯦ ꯐꯔꯦ ꯐꯔꯦ ꯂꯣꯏꯅ ꯍꯥꯏꯁꯤꯗꯤ ꯐꯖꯔꯦ ꯂꯣꯏꯅ ꯍꯥꯏꯕ ꯊꯦꯡꯀ꯭ꯌꯨ ꯀꯌꯥꯅꯣ ꯑꯩꯈꯣꯏ ꯆꯦꯒ ꯑꯩꯒꯅꯦꯕꯀꯣ ꯅꯤꯉꯣꯟꯕꯨꯗꯤ ꯑꯗꯣ ꯑꯩꯈꯣꯏ ꯃꯥꯕꯣꯛ ꯑꯩꯈꯣꯏ ꯃꯥꯒꯤ ꯃꯆꯦꯗꯣ ꯑꯩꯈꯣꯏ ꯃꯥꯒ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯃꯆꯦꯗꯣ ꯑꯗꯣ ꯑꯩꯈꯣꯏ ꯃꯥꯕꯣꯛꯇꯣ ꯂꯩꯈꯤꯗ꯭ꯔꯦꯕꯀꯣ ꯑꯗꯨꯒꯤ ꯑꯩꯈꯣꯏ ꯃꯥꯕꯣꯛꯀꯤ ꯃꯆꯥꯁꯤꯡꯗꯣ ꯑꯩꯈꯣꯏ ꯃꯥꯅ ꯂꯣꯏ ꯀꯧꯋꯦꯕ ꯑꯗꯨꯗꯣ ꯉꯁꯤ ꯄꯨꯂꯞ ꯀꯧꯃꯤꯟꯅꯗꯣꯏꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯈꯣꯏ ꯅꯤꯉꯣꯜ 5 ꯁꯨꯔꯅꯤ ꯑꯩꯈꯣꯏ ꯃꯥꯕꯣꯛꯀꯤ ꯃꯆꯥ 3 ꯑꯃꯒ ꯑꯩꯈꯣꯏ ꯏꯆꯦꯒ ꯑꯩꯒ ꯑꯩꯈꯣꯏ 5 ꯁꯨꯔꯅꯤ ꯉꯁꯤ ꯌꯥꯔꯦ ꯍꯥꯏꯅ ꯂꯧꯔꯒꯦꯌꯦ ꯍꯣꯏ ꯂꯧꯔꯣ ꯌꯥꯔꯦ ꯍꯥꯏꯅ ꯂꯧꯔꯣ ꯅꯦꯅꯦ ꯀꯅꯥꯅ ꯀꯦꯕꯤꯔꯤꯅꯣ ꯑꯣ ꯑꯩꯈꯣꯏ ꯑꯗꯨꯗ ꯄꯥꯔꯂꯔꯒꯤ ꯑꯉꯥꯡ ꯑꯃ ꯂꯩꯌꯦꯕꯀꯣ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃ ꯔꯣꯁꯤꯕ꯭ꯂꯥ ꯍꯥꯏꯌꯦ ꯑꯩꯈꯣꯏ ꯍꯦꯛ ꯃꯅꯥꯛꯇꯅꯦ ꯀꯩꯅꯣ ꯄꯥꯔꯂꯔ ꯍꯥꯡꯉꯦ ꯃꯉꯣꯟꯗ ꯀꯦꯌꯦ ꯆꯦꯅ ꯅꯣꯛꯄꯁꯤ ꯌꯥꯝ ꯄꯦꯟꯅ ꯅꯣꯛꯑꯦ ꯑꯁꯤꯗ ꯑꯣꯏꯔꯝꯅꯤ ꯇꯥꯃꯣ ꯅꯪ ꯀꯦꯜꯂꯤꯁꯦ ꯍꯥꯏꯁꯤꯗꯤ ꯏꯁꯤꯡ ꯒꯤꯂꯥꯁꯂꯣ ꯀꯩꯅꯣ ꯁꯤꯁꯦ ꯊꯦꯡꯀ꯭ꯌꯨ ꯑꯗꯩ ꯅꯨꯡꯉꯥꯏꯔꯦ ꯍꯥꯏꯁꯤꯗꯤ ꯁꯤ ꯂꯥꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯂꯦꯡꯒ꯭ꯋꯦꯖꯅꯤ ꯀꯅꯥ ꯑꯣꯏꯔꯖꯥꯠꯅꯣ ꯗꯥꯁꯅꯥꯔꯥ ꯁꯤ ꯂꯥꯁꯦ ꯑꯩꯈꯣꯏ ꯂꯦꯡꯒ꯭ꯋꯦꯖꯅꯤ ꯀꯅꯥꯅꯣ ꯍꯥꯏꯔꯛꯎ ꯐꯖꯃꯜꯂꯤꯅꯦꯅꯦ ꯊꯦꯡꯀ꯭ꯌꯨ ꯆꯦꯆꯦ ꯗꯗꯥꯒꯤ ꯃꯁꯛ ꯌꯦꯡꯒꯦ ꯗꯗꯥꯒꯤ ꯃꯁꯛꯁꯤ ꯂꯩꯔꯦ ꯏꯇꯥ ꯌꯥꯝ ꯐꯖꯩꯀꯣ ꯅꯨꯡꯁꯤ ꯊꯦꯡꯀ꯭ꯌꯨ ꯂꯝꯕꯤꯁꯦ ꯌꯥꯝ ꯁꯥꯡꯃꯟꯕꯁꯤꯗꯀꯣ ꯑꯩꯁꯦ ꯃꯪꯉ ꯑꯗꯨꯝ ꯆꯠꯄꯒꯤ ꯀꯨꯏꯁꯜꯂꯛꯑꯦꯕ ꯑꯗꯨꯗ ꯑꯩ ꯃꯌꯥꯝ
kana kana channel horen dakina do ulako aidi hoi ulake dakina di aina yam torakano na high ground na high mabudi dakina gi natrasu sum ningo Chakouba ningon ga ulaga kuina na daw ga sum nungsi bai ni da number ngasi Chtle ro ngasi Chtle ni ipam amadi kaina ipam kailam da no ni ne angkoi ipam je tho ba la wang lai kai da ne mit phakko ha to ra ji kai ching paturian di ngo mayam ching paturian ra yin dio da punong kari-kara as halamala oli da phone nga je chung ma ja kano che da na yam lu na to bi ma le to bi tau bi ga da bani mi nu bi khading ma hai bi tau bi bom ju thoi hai di yum da gi mai ba chili ngau yang tha do lai ni nu na tau bi da di moi da lai ro bai kai ka na ri na tra ne me am thang na lai ne ba ta mo pu ra ga kai gi chali no kai di hai smashi ai yani ma le da yani da Bijani na chabi bithoi so yorangani hairo uda wagai yore khoi wagai yodore wagai gi oil pump yodore wagai gi yogi budai di khoi kha lambi je Chakouba Chtle ro ja hai Chtle ni comment kanto mingnya ai ji mai ko ko be kam kam ko me pan kanto mari horen na do ngasi Chtle ro pagre dagi pang family kai lam dano pagre dai chi se da na yam lu na to bi ma le pagre kam ko ra kai ki Chtle no pagre kai kai kanto ki Chakouba Chtle ro ja pagre amen kanto mini chi gi pam se kai de no koi tho pal dagi ne pam se kai de no koi tho pal dagi ne dakina do yang kai tau se 50 tau jai ni yang kai si de ya bra tu di hai ga ya i dakina 50 tau se pam o ipam tho pal dagi ne tho pal awang kai drama thui tare oil pump yore wagai gi oil pump ne silai je chom thau han bi dauri thau han bi horen ai gadi dakina yena da yaroi do ji ma ai horen la toi ni ko kaino arnon hai naron chumde Che dadagi ichin ninaw kaya suge akoy tamo gi machin manaw kaino ne ani khata ne akoy itai ga akoy tamo ga akoy horen chak chaba loraga pung ani makhai ahum adai da kaino gift away gi gift to thin bala ne yum do kaino khangdabani na ko horen ai mafam do yoram dai du da hairakke ba du duga ngai biramo bang hakta ma comment mem la me da su masak o hal o driver oi haina inthok pi dai di driver oi ana inthok pi de inthok pi bungo yenge si bungo phone kan chana ya maning da sup chal la ngi si gi phone du kaino akoi phone je kaino ne aigi Samsung ai ji ai gi ne Samsung jina aduga live thari phone jina ko sai gi ne ado
Note 9 Pro Max ให้นะจ๊ะ Note 9 Pro Max เนี่ย Realme 하고는 똑같네. Yam Pazaye, thank you. Hoi la o hai. Hoi dakina yena badi. Kau ni kau kinwa je o yena je. Garang Chakouba Chtle badu kari phawi ge wakalda nungai ta phawi haidi mi loi mak ngarang oi kongna bani na ko akhoi ju kong chatning ne ba ado chino pula roi na ngasi oi na ko ba ngasi kauragadi pulak pundoi ba ngarang kauragadi pulloi doi ba aduda ngasi waina kaurase phone khilladi yam chongane na khindabane ado thau han bai nga tang lei na khinba ya lik to khoi sai na kai lamdano thobalane ai bu khangrane hai da kaino ni babung kaino ni Tommy DP di khange ba ai dada se masayam phajai che na pha ba oiram ni ma ne aina phai ne likto khoi sai na phajai full amukta uhalla o hai kaya pige yam honge adagi lerak pa ne aina hai tamo dasan khangi bo bigogi ai Dixon Sarma, Dasan, Tamo Dasan, Toin Tamo Dasan Tamo Duro. Sayum the Kai Injang Tongamo High Krage, Naga Yenga, Tongi Hare, Duga, Taina, Irun Bagumba Kai Gumba to Krayawe Hare. I come in to Papa, dear, Parisidi, Paye, I am number can't talk the name. Lik loss later to full I just later. Lik ne, sanane, kudob ne, the can some the pan of who ran in a block set oiba. Yam Pazay, Tamose, Aina Lobola, yes, in the lao, Yam Pazay, thank you. Kailam the no Chakouba, take my Hobala, like I the net, Tamo, or Lex. Let them but oh, Kangi, Tamo, Lex Kangi. Nungaibo Jumi Kangbiram Bimizani as Kang the Dicano Ibungudi. See, I'm Pazay, thank you, Chirikana Chalino, Koisane, Janupane, Unchamana Puzan, the Kamen, after Pundre. See, they did Lambinungani, asking us high the Lambi, mark up Ning. Like Thai Nigana. Chikai the Chalino, Chakouba, when I'm holding a sick away. Chak Channel, but I just think they were going to like a boom Masana, I'm the Yadi, Kumalo, Horen Masana Yadi, Muhara Adi, Nang Loragi Yarabai. Lâu rất là kỳ nè, già rồi vui, hai đứa lụi, già đi. Qua đi hay già đi cái mà kìa. Makeup cái nào nó tàu bị nó, khơi từ đây cái parlor cái ngàm nó tàu vậy. Trên Ningol Chakouba lạc cái xe và khăn đó, cái phao cái em nungai mà phao cái hà rau ba, đây cái khăn để nungai với em nungai mà phao ấy. Fazana chathar oje hoi am charak tene mini ni ga chathar tene am charo ko ai kai che kai yaurage kai no yaudere kakjing yaudere wagai de thogale che am phazai thank you mang diam chau re bo sam thalong na phazana bi hona bada ngasai yung na mu ingrab du da ke bada phazana hona bada ke na hona bada inghal le hojing na mu phazana hona mang na si dore ai gi se wari li ba oina tho ba thawai no ngai te gai ji di che katu kaise phone ong to sale che kam kan chat to ino manipur dai thabang pham da de section da chala ne ba che noi gi kitchen ino
kayano nupana kaya nupina kaya no hai male ko nupana ani inaupa ai makha nupa ani aduga akoi che amaga akoi mari aduga kakching sumak laikai khangbro kakching sumang laikai khangbra ra sumak laikai ai di kakching je kaya khang kakching kaino kakching wairi habdo adu khange imanabi laibai chatle aduga atai di kaya khangde che yam di charunu Horen amuk toilet chen bada wajan ni aja deh. Pasai dah humang shower saja. Che kubi, kaino. Che kubi, che somna kaino. Ay kam tadre. Thenge che ki se pung drama thoi makai tadore. Adu ne lampi dami am chang ya ba matam ngasai pung tara tadringe deh ni hai bain thoklai je. Tara tadringe degi thaudorakpane adu lambi du gari du yamna kanna thaubudu yada bai tai gari yam chunge ba lambi yam nungai tabagi ai di Chakouba chatpa phangre pukning yam nungsi akhoi mayam puraga nungai chatlo e kaino to bro yum lai tabu khutta biaw bro nungai tabne Ningol Chakouba lakba je sum chatning ba phawbane ba sijara ke su laina ba paisa laite thauri yan ba su ki kai je ai ngamaroi da ai di Chakouba chapa phangde o para che horen yauraga su live thara o lambi mi yam chin ra che khara chille mi ju gari khara innai lambi mi yam chinda se chille che ngarang kai chatrino o akhoi maboki macha kai pulak pung minane na tauba ada moi ngarang do kaino moi rom da jumi kana tauba yaw bugi ne moi ko pulak punna ko bayanam ne na pun bayanam ne na ngasi oin tawre iPhone sumai oin pai na yam nungai ko sumai pai sumai ne yam kom da pai May thazle hoji thank you may hora ra kai dum tore ai gi lik ki kai no jina ne che gi kali ming kau ke ai gi ming aseng ma jeni ba kau we jeni ba tripod haba jina ni nungai ba ko aduga ne I know. Abungo se waram mani waram alema phone sanari kanna wa na che yamna di charu nu ko che yam phajai phajana amta ula o che gi success laire che yamna di charu nu hai che yam phajai che kai lam da chatlin nu lamdano chali duai thauba lawang lai kai dane corona hincha biduna aikoi me imai yai lausin bi khre aduna je mi handak ti am mi myam sigi bodo na Chakouba je am lepe handak ti ado handak Chakou tha je dum adi Chakouba je chahi lepa kan ba khati ga hai bodo adugi Chakou matung da kauna ba am yaw bane ba aduna handak tha di dum Chakouba dum kauna dong ma le pot chai laire bo laire ai ngarang na laire pot chai tamogi mingsu hang o aina hang badi yaroi khangai ji tamogi ming rojen kawe che he nahan diwali gi lottery to bado ai wan thai no pada abok na to bado aduna je kan no pada siram ne me
ꯍꯦꯛꯇ ꯃꯥꯅ ꯑꯣꯏꯅ ꯅꯩꯁꯜꯂꯛꯑꯕꯅꯦ ꯑꯍꯥꯟꯕꯗ ꯃꯥ ꯃꯁꯥꯅ ꯑꯩꯁꯨ ꯌꯥꯎꯒꯦꯅ ꯍꯥꯏꯔꯒꯅꯦ ꯆꯪꯉꯛꯑꯒꯅꯦ ꯌꯥꯎꯔꯤꯅꯦꯕꯀꯣ ꯑꯗꯨꯒꯅꯦ ꯕꯥꯏꯒ ꯍꯨꯑꯦꯗ ꯇꯧꯁꯜꯂꯛꯄ ꯑꯩꯗꯤ ꯉꯝꯃꯔꯣꯏꯗ ꯆꯦꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯌꯥꯝꯁꯨ ꯐꯩꯌꯦ ꯍꯥꯏ ꯃꯥꯜꯂꯦꯀꯣ ꯆꯦ ꯍꯦꯄꯤ ꯗꯤꯋꯥꯂꯤ ꯍꯦꯄꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯑꯩ ꯊꯣꯛꯑꯒꯦ ꯕꯥꯏ ꯍꯥꯎꯅ ꯆꯥꯊꯔꯛꯑꯣ ꯍꯣꯏ ꯊꯦꯡꯀ꯭ꯌꯨ ꯇꯦꯛꯆꯝ ꯂꯤꯟꯊꯣꯏ ꯕꯥꯏ ꯆꯦ ꯑꯩ ꯊꯧꯕꯥꯜ ꯁꯥꯕꯟꯊꯣꯡꯗꯩꯅꯦ ꯏꯆꯦ ꯑꯩꯈꯣꯏꯒ ꯅꯛꯅꯕ ꯃꯥꯜꯂꯤꯀꯣ ꯆꯦ ꯂꯥꯛꯇꯧꯕ ꯃꯐꯝꯁꯦ ꯆꯦꯅ ꯂꯥꯛꯇꯧꯕ ꯃꯐꯝꯁꯦ ꯍꯥꯏ ꯃꯥꯜꯂꯦꯀꯣ ꯊꯧꯕꯥꯜ ꯑꯋꯥꯡ ꯂꯩꯀꯥꯏꯒꯗꯤ ꯅꯛꯅꯔꯦ ꯌꯥꯝ ꯊꯤꯅ ꯁꯥꯕꯟꯊꯣꯡꯒ ꯑꯩ ꯍꯣꯔꯦꯟ ꯅꯤꯉꯣꯝꯕꯝꯗ ꯀꯣꯏꯔꯛꯄꯁꯨ ꯌꯥꯏꯌꯦ ꯏꯃꯥꯟꯅꯕꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯀꯦꯅ ꯈꯜꯂꯦ ꯌꯥꯝ ꯀꯨꯏꯔꯦ ꯊꯥꯒꯠꯂꯛꯇꯕ ꯀꯔꯤ ꯇꯧꯔꯦ ꯑꯩ ꯚꯤꯗꯤꯑꯣ ꯊꯥꯒꯠꯈꯤꯕ ꯀꯨꯏꯗ꯭ꯔꯤꯌꯦ ꯅꯍꯥꯟ ꯗꯤꯋꯥꯂꯤꯒꯤ ꯊꯥꯒꯠꯈꯤꯕꯅꯦ ꯑꯩ ꯀꯣꯔꯣꯅꯥ ꯍꯤꯡꯆꯥꯕꯤꯗꯨꯅ ꯁ꯭ꯀꯨꯜꯁꯨ ꯀꯥꯗ꯭ꯔꯦ ꯑꯩꯁꯦ ꯇꯥꯃꯣꯗꯣ ꯑꯝꯇ ꯎꯠꯂꯛꯑꯣ ꯄꯥꯕꯝ ꯈꯪꯗꯦ ꯇꯥꯃꯣꯗꯣ ꯑꯝꯇ ꯀꯧꯔꯛꯑꯣ ꯈꯨꯝꯍꯜꯂꯛꯑꯣ ꯍꯥꯏ ꯃꯥꯜꯂꯦ ꯇꯥꯃꯣ ꯍꯥꯎ ꯍꯥꯏꯔꯨ Hảo. ꯈꯨꯝꯃꯦ ꯗꯦꯕꯤꯌꯥ ꯂꯥꯏꯁ꯭ꯔꯝꯅ ꯀꯩꯅꯣ ꯀꯞꯄꯤꯁꯦ ꯀꯞꯀꯅꯣ ꯆꯦ ꯐꯖꯩꯌꯦ ꯉꯁꯤ ꯑꯣꯏꯅ ꯀꯧꯔꯤꯔꯣ ꯉꯁꯤ ꯑꯣꯏꯅ ꯀꯧꯔꯤꯅꯦ ꯆꯥꯛꯀꯧꯕ ꯉꯁꯤ ꯑꯣꯏꯅ ꯀꯧꯔꯦ ꯑꯩꯈꯣꯏꯒꯤ ꯀꯛꯆꯤꯡ ꯂꯝꯈꯥꯏ ꯌꯧꯗꯣꯔꯦ ꯑꯩꯈꯣꯏ ꯄꯂꯦꯟ ꯂꯝꯈꯥꯏꯒ ꯍꯥꯏꯕꯗꯣ ꯌꯦꯡꯕꯒꯤ ꯄꯦꯟꯕ ꯅꯥꯏꯗ꯭ꯔꯦ ꯆꯦꯁꯦ ꯊꯦꯡꯀ꯭ꯌꯨ ꯌꯥꯝ ꯐꯖꯩꯌꯦ ꯆꯦꯁ ꯊꯦꯡꯀ꯭ꯌꯨ ꯃꯌꯥꯝ ꯌꯥꯝ ꯐꯖꯩꯌꯦ ꯊꯦꯡꯀ꯭ꯌꯨ ꯋꯥꯎ ꯊꯦꯡꯀ꯭ꯌꯨ ꯑꯩꯅ ꯍꯥꯏꯖꯩꯁꯤꯗꯤ ꯆꯦ ꯊꯦꯡꯅꯁꯦ ꯍꯣꯔꯦꯟ ꯃꯣꯗꯦꯜ ꯁ꯭ꯀꯨꯜ ꯃꯅꯥꯛꯇ ꯑꯗꯨꯏ ꯃꯣꯗꯦꯜ ꯁ꯭ꯀꯨꯜꯗꯣ ꯑꯩꯈꯣই ꯀꯩꯅꯣ ꯊꯥꯔꯛꯏꯅꯤꯅꯦ ꯀꯩꯅꯣ ꯀꯩꯕ ꯃꯦꯇ꯭ꯔꯤꯛ ꯊꯥꯔꯛꯑꯦ ꯑꯩꯈꯣꯏ ꯃꯣꯗꯦꯜ ꯁ꯭ꯀꯨꯜꯗ ꯑꯩꯅ ꯀꯧꯔꯛꯀꯦ ꯍꯥꯏꯕ ꯑꯃ ꯈꯨꯝꯍꯜꯂꯛꯑꯣ ꯀꯧꯔꯣ ꯈꯨꯝꯍꯜꯂꯛꯀꯦ ꯍꯥꯎꯅ ꯆꯥꯊꯔꯛꯑꯣ ꯍꯣꯏ ꯍꯥꯎꯅ ꯆꯥꯊꯔꯛꯀꯦ ꯃꯌꯥꯝ ꯆꯥꯊꯔꯛꯑꯣ ꯆꯦ ꯏꯇꯩꯁꯦ ꯆꯦ ꯊꯤꯜꯂꯝꯃꯒ ꯑꯃꯨꯛ ꯍꯟꯈꯤꯗꯣꯏꯔꯣ ꯍꯜꯂꯔꯣꯏ ꯀꯩꯒꯤꯅꯣ ꯍꯥꯏꯗ ꯂꯝꯕꯤꯗꯣ ꯌꯥꯝ ꯁꯥꯡꯕꯅꯤꯅꯅꯦ ꯉꯍꯥꯃꯨꯛ ꯆꯍꯤꯗꯅꯦ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯊꯤꯜꯂꯝꯃꯒ ꯍꯟꯈꯤꯕꯗꯅꯦ ꯑꯩꯈꯣꯏꯅ ꯆꯥꯛ ꯆꯥꯂꯣꯏꯔꯛꯄꯩ ꯑꯃꯨꯛ ꯀꯧꯕꯗ ꯃꯥ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯑꯃꯨꯛ ꯂꯥꯛꯅꯩꯌꯦꯕ ꯍꯦꯛ ꯌꯧꯕꯒ ꯑꯗ ꯆꯠꯄꯩ ꯃꯇꯝꯗꯣ ꯂꯝꯕꯤꯗ ꯁꯥꯡꯕꯅꯤꯅ ꯑꯗꯨꯝ ꯂꯩꯕꯅ ꯐꯔꯅꯤ ꯑꯗꯨꯅ ꯆꯥꯛ ꯆꯥꯂꯣꯏꯔꯒ ꯄꯨꯂꯞ ꯑꯣꯏꯅ ꯍꯟꯃꯤꯟꯅꯔꯅꯤ ꯆꯦꯒꯤ ꯃꯄꯥꯝ ꯀꯥꯏꯗꯩꯅꯣ ꯑꯩꯈꯣꯏ ꯊꯧꯕꯥꯜ ꯑꯋꯥꯡ ꯂꯩꯀꯥꯏꯗꯩꯅꯦ ꯇꯥꯃꯣ ꯀꯧꯔꯛꯑꯦ ꯈꯨꯝꯃꯛꯎ Hảo. ꯍꯥꯎ ꯍꯥꯏꯁꯤꯗꯤ ꯆꯦꯒꯤ ꯄꯥꯝꯁꯦ ꯀꯥꯏꯗꯩꯅꯣ ꯍꯥꯏꯕ ꯊꯧꯕꯥꯜ ꯑꯋꯥꯡ ꯂꯩꯀꯥꯏꯗꯒꯤ ꯀꯅꯥꯅ ꯀꯦꯕꯤꯒꯦ ꯑꯩꯈꯣꯏ ꯑꯗꯨꯗ ꯑꯩꯈꯣꯏ ꯑꯉꯥꯡ ꯑꯃ ꯂꯩꯌꯦ ꯑꯗꯨꯅ ꯀꯦꯔꯛꯑꯦ ꯌꯧꯗꯦꯕ ꯌꯧꯗꯦꯕ ꯂꯝꯕꯤꯅꯤ ꯀꯥꯏꯅ ꯇꯧꯔꯤꯁꯦ ꯌꯨꯝꯁꯦ ꯌꯥꯝ ꯂꯥꯞꯅ ꯄꯥꯟꯃꯟꯗꯅ ꯃꯆꯨꯝ ꯇꯥꯈꯩ ꯀꯦꯕꯁꯦ ꯅꯨꯡꯉꯥꯏꯕꯖꯥꯠꯅꯤꯅꯦ ꯊꯦꯡꯀ꯭ꯌꯨ ꯋꯥ ꯄꯦꯜꯂꯦ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯀꯥꯏꯁꯤꯗꯤ ꯌꯥꯝ ꯐꯖꯩꯌꯦ ꯆꯦ ꯊꯦꯡꯀ꯭ꯌꯨ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯀꯔꯤꯕ ꯉꯁꯥꯏ ꯀꯌꯥꯝ ꯀꯨꯏꯅ ꯃꯅꯤꯄꯨꯔꯗ ꯂꯩꯈꯤꯗꯣꯏꯅꯣ ꯑꯩꯈꯣই ꯀꯨꯏꯗ꯭ꯔꯦ ꯗꯦꯠ 16ꯒꯤ ꯇꯤꯀꯦꯠ ꯀꯛꯈ꯭ꯔꯦ ꯑꯗꯨꯅꯦ ꯋꯥꯕꯅ ꯂꯣꯏꯔꯅꯤ ꯑꯗꯨꯃꯥꯏꯅ ꯍꯪꯒꯠ ꯍꯟꯊꯥ ꯇꯧꯔ ꯆꯠꯂꯗꯤ ꯏꯇꯩꯗꯣ ꯑꯗꯨꯗ ꯏꯇꯩꯒꯤꯁꯨ ꯗꯈꯤꯅꯥ ꯇꯧꯔꯛꯑꯅꯤꯅꯦ ꯇꯧꯔꯛꯀꯅꯤ ꯍꯥꯏ ꯑꯩꯈꯣꯏ ꯃꯥꯅ ꯑꯩꯈꯣꯏ ꯁꯥꯏꯒꯤ ꯈꯣꯡꯒ꯭ꯔꯥꯎ ꯂꯩ ꯍꯥꯏꯔꯛꯏ ꯆꯦ ꯑꯕꯨꯡꯉꯣꯗꯣ ꯀ꯭ꯂꯥꯁ ꯀꯌꯥꯅꯣ ꯀ꯭ꯂꯥꯁ ꯃꯥ 4ꯅꯦ ꯆꯦ ꯌꯥꯝ ꯂꯥꯞꯅ ꯄꯥꯜꯂꯤꯗꯨꯕꯨ ꯀꯃꯥꯏꯅ ꯈꯪꯅꯔꯤꯅꯣ ꯇꯥꯃꯣꯒ ꯃꯥꯅ ꯈꯪꯅꯁꯤꯅ ꯍꯥꯏꯔꯛꯏꯅꯦ ꯁꯥꯏꯌꯦ ꯀꯥꯝꯕꯤꯌꯣ ꯗꯥꯏꯂꯣग ꯑꯝꯇ ꯇꯧꯔꯣ ꯏꯆꯦ ꯑꯗꯨꯗꯤ ꯑꯩꯁꯦ ꯏꯃꯧ ꯁꯥꯏꯌꯦ ꯀꯥꯝꯕꯤꯌꯣ ꯑꯗꯨꯗꯣ ꯗꯥꯏꯂꯣꯛ ꯑꯣꯏꯅ ꯇꯧꯈꯤꯕ ꯅꯠꯇꯦꯕꯀꯣ ꯃꯁꯥꯒꯤ ꯍꯥꯏꯗꯣꯛꯈꯤꯕꯅꯦꯕ ꯑꯗꯣ ꯗꯥꯏꯂꯣꯛ ꯇꯥꯊꯣꯛꯈ꯭ꯔꯦ ꯑꯩꯅ ꯋꯥ ꯉꯥꯡꯕꯁꯦ ꯃꯤꯅ ꯀꯦꯁꯟꯅꯕ ꯌꯥꯝ ꯃꯥꯜꯂꯦ ꯍꯥꯏꯌꯦ ꯑꯁꯦꯡꯕꯩꯁꯨ
ꯑꯗꯨꯅꯅꯦ ꯏꯇꯩꯗꯣ ꯅꯣꯐꯦꯠ ꯅꯣꯐꯦꯠ ꯇꯧꯔ ꯆꯠꯂꯤꯗꯣ ꯗꯈꯤꯅꯥ ꯐꯪꯅꯦꯅ ꯌꯨꯇ꯭ꯌꯨꯕ ꯊꯥꯖꯤꯜꯂꯦ ꯍꯧꯖꯤꯛ ꯀꯔꯤ ꯂꯝꯗ ꯍꯥꯟꯅ ꯀꯩꯅꯣ ꯄꯣꯁꯇꯤꯡ ꯇꯥꯔꯤꯒꯦ ꯇꯥꯕꯤꯕꯒꯦ ꯍꯥꯏꯔꯣ ꯑꯣ ꯑꯩꯈꯣꯏ ꯌꯨ ꯄꯤꯗ ꯇꯥꯏꯌꯦ ꯌꯥꯝ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯆꯠꯂꯤꯀꯣ ꯆꯦ ꯑꯕꯨꯡꯉꯣꯗꯨ ꯀꯩ ꯃꯤꯡ ꯀꯩꯅꯣ ꯀꯩ ꯃꯤꯡ ꯀꯧꯒꯦ ꯍꯥꯏꯔꯣ ꯃꯥꯏ ꯃꯤꯡ ꯔꯦꯛꯁ ꯀꯧꯋꯦ ꯌꯥꯝ ꯂꯨꯅ ꯇꯧꯕꯤꯕ ꯃꯥꯜꯂꯦ ꯆꯦꯁꯦ ꯇꯧꯕꯤꯌꯦ ꯆꯦ ꯑꯩꯗꯤ ꯀ꯭ꯂꯥꯁ 12ꯅꯦ ꯑꯣ ꯂꯥꯏꯛ ꯑꯗꯨꯗꯤ ꯃꯌꯥꯝ ꯄꯥꯕ ꯃꯇꯝꯅꯤꯅꯦ ꯍꯧꯖꯤꯛ ꯑꯗꯣ ꯍꯟꯗꯛꯇꯤ 10, 12ꯁꯦ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗ꯭ꯔꯦꯗ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯄꯥꯕ ꯃꯐꯝ ꯈꯪꯄꯣꯠꯇ꯭ꯔꯦꯗ ꯍꯟꯗꯛꯁꯦ ꯁ꯭ꯋꯥꯏꯗ ꯊꯝꯒꯦ ꯋꯥꯔꯦ ꯄꯥꯏꯃꯟꯗꯅ ꯊꯝꯕ ꯌꯥꯔꯣꯏꯌꯦ ꯁꯨꯃꯥꯏꯅ ꯊꯝꯒꯦ ꯉꯥꯏꯍꯥꯛꯇꯪ ꯉꯥꯒꯦ ꯌꯥꯗ꯭ꯔꯦ ꯑꯦ ꯁꯥꯈ꯭ꯔꯕ ꯅꯨꯡꯁꯥ ꯍꯨꯃꯥꯡꯅ ꯂꯨꯞꯄ ꯀꯥꯟꯗ ꯊꯣꯡꯅꯥꯎ ꯊꯤꯡꯖꯤꯜꯂꯣꯌꯦ ꯑꯩ ꯏꯆꯦ ꯏꯇꯩꯒꯤ ꯗꯈꯤꯅꯥꯗꯣ ꯌꯦꯟꯅꯁꯦ ꯍꯥꯏꯌꯣ ꯍꯣꯏ ꯆꯦ ꯊꯦꯡꯉꯦ ꯄꯨꯡ 12 ꯇꯥꯔꯦ ꯆꯥꯛꯀꯧꯕ ꯊꯦꯡꯉꯦ ꯆꯦ ꯍꯦꯄꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯊꯦꯡꯀ꯭ꯌꯨ ꯀꯩ ꯂꯝꯗꯅꯣ ꯆꯦ ꯑꯩꯈꯣꯏ ꯊꯧꯕꯥꯜ ꯑꯋꯥꯡ ꯂꯩꯀꯥꯏꯅꯦ ꯊꯦꯡꯉꯦ ꯉꯁꯤꯗꯤ ꯌꯥꯝꯅ ꯄꯨꯡ 10 ꯇꯥꯔꯝꯗꯥꯏꯗꯒꯤ ꯊꯣꯛꯂꯛꯄꯅꯦ ꯂꯝꯕꯤꯁꯦ ꯐꯠꯃꯟꯗꯗꯅ ꯑꯗꯨꯝ ꯂꯝꯕꯤꯗ ꯀꯟꯅ ꯊꯧꯕ ꯌꯥꯗꯕ ꯒꯥꯔꯤꯗꯣ ꯍꯥꯏꯗꯤ ꯉꯁꯤ ꯑꯣꯏꯅ ꯆꯠꯂꯦ ꯉꯁꯤ ꯑꯣꯏꯅ ꯏꯆꯦ ꯅꯪ ꯌꯥꯝ ꯅꯨꯡꯁꯤ ꯑꯩꯈꯣꯏ ꯏꯆꯦ ꯑꯣꯏꯍꯟꯅꯤꯡꯉꯦ ꯍꯥꯏꯁꯤꯗꯤ ꯖꯦꯅꯤꯕꯥ ꯌꯥꯏꯈꯣꯝ ꯑꯦ ꯑꯩꯒ ꯃꯤꯡ ꯆꯞ ꯃꯥꯟꯅꯩ ꯁꯤꯗꯤ ꯀꯃꯥꯏ ꯇꯧꯔꯤꯅꯣ ꯆꯦꯒꯤ ꯗꯈꯤꯅꯥ ꯀꯩꯗꯧꯅꯤ ꯍꯥꯏꯒꯦ ꯈꯪꯗꯤꯌꯦ ꯀꯩ ꯇꯧꯗꯣꯏꯖꯥꯠꯅꯣ ꯀꯩ ꯂꯩꯔꯝꯃꯨꯒꯦꯅ ꯍꯪꯉꯛꯑꯦꯕꯀꯣ ꯑꯗ ꯑꯩꯅ ꯑꯁ ꯀꯩꯝ ꯂꯩꯔꯝꯒꯅꯨꯗ ꯂꯣꯏ ꯂꯩ ꯆꯥꯛ ꯆꯥꯃꯤꯟꯅꯁꯦꯅ ꯑꯣꯏꯅ ꯍꯥꯏꯈꯤꯕꯅꯦ ꯀꯩ ꯂꯩꯔꯝꯗꯣꯏꯅꯣ ꯈꯪꯗꯦ ꯆꯦ ꯏꯇꯩ ꯍꯣꯏ ꯂꯝꯗꯣ ꯀꯩꯅꯦꯕ ꯑꯩꯈꯣꯏꯒꯤ ꯌꯨꯝꯅ ꯀꯩꯅꯣꯗ ꯁꯨꯒꯨꯅꯨ ꯋꯥꯄꯣꯛꯄꯤ ꯇꯥꯔꯤꯕꯣ ꯇꯥꯏꯌꯦ ꯀꯅꯥꯅꯣ ꯌꯥꯝ ꯂꯨꯅ ꯇꯧꯕꯤꯕ ꯃꯥꯜꯂꯦ ꯑꯕꯨꯡꯉꯣꯗꯨ ꯍꯥꯏꯁꯤꯗꯤ ꯏꯕꯥꯏ ꯃꯁꯛ ꯑꯝꯇ ꯌꯦꯡꯒꯦ ꯆꯦ ꯏꯕꯥꯏ ꯅꯍꯥꯟ ꯗꯤꯋꯥꯂꯤꯒꯤ ꯂꯣꯇ꯭ꯔꯤ ꯇꯧꯕꯗꯣ ꯏꯄꯥꯝꯗꯔꯣ ꯃꯥꯅꯦ ꯏꯄꯥꯝꯗꯅꯦ ꯅꯪ ꯅꯠꯇꯦ ꯃꯣꯏ ꯀꯩꯅꯣ ꯗ ꯀꯧꯕꯅꯦ ꯍꯥꯏꯁꯤꯗꯤ ꯑꯩ ꯉꯝꯃꯔꯣꯏꯗ ꯃꯣꯏ ꯀꯩꯅꯣ ꯑꯣꯏꯈ꯭ꯔꯦ ꯇꯥꯃꯣꯁꯦ ꯌꯥꯝ ꯐꯖꯩꯌꯦ ꯊꯦꯡꯀ꯭ꯌꯨ ꯅꯨꯄꯥꯅ ꯍꯦꯜꯂꯦ ꯐꯖꯕ ꯅꯨꯄꯥꯅ ꯑꯗꯨꯝ ꯍꯦꯟꯕꯅꯦ ꯐꯖꯕꯁꯦ ꯑꯩꯈꯣꯏꯅ ꯉꯁꯥꯏꯗꯒꯤ ꯀꯦꯁꯦ ꯃꯣꯏꯅ ꯈꯣꯡꯒ꯭ꯔꯥꯎ ꯑꯃꯒ ꯐꯨꯔꯤꯠ ꯑꯃꯒ ꯂꯤꯠꯁꯜꯂ ꯊꯣꯛꯂꯛꯄꯗ ꯃꯣꯏꯅ ꯍꯦꯟꯗꯣꯛꯈ꯭ꯔꯦ ꯑꯗꯨꯝ ꯐꯖꯕ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ ꯌꯧꯗꯧꯕ ꯆꯦ ꯁꯣꯔꯥ ꯌꯧꯔꯦ ꯖꯦꯅꯤꯕꯥ ꯀꯧꯋꯦ ꯑꯩꯁꯨ ꯖꯦꯅꯤꯕꯥ ꯀꯧꯋꯦ ꯖꯦꯅꯤꯕꯥ ꯌꯥꯏꯈꯣꯝ ꯍꯥꯏꯕꯁꯦ ꯑꯩ ꯃꯤꯡꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯗꯤ ꯑꯩꯅ ꯌꯧꯗꯧꯔꯦ ꯑꯩ ꯁꯤꯁꯦ ꯌꯥꯝ ꯄꯥꯝꯖꯩ ꯑꯗꯩ ꯑꯩꯅ ꯆꯦ ꯀꯃꯦꯟ ꯄꯥꯕꯤꯗꯦ ꯄꯥꯔꯤꯁꯤꯗꯤ ꯆꯦ ꯍꯜꯂꯛꯑꯕꯣ ꯆꯠꯂꯤꯔꯣ ꯅꯠꯇꯦ ꯍꯜꯂꯛꯄ ꯅꯠꯇꯦ ꯆꯠꯂꯤꯅꯦ ꯊꯦꯡꯕꯁꯦ ꯍꯜꯂꯛꯄ ꯃꯥꯜꯂ ꯃꯥꯜꯂꯦ ꯁꯨꯒꯨꯅꯨꯒ ꯊꯧꯕꯥꯜꯒꯗꯤ ꯂꯥꯞꯄꯤꯀꯣ ꯆꯦ ꯂꯝꯕꯤ ꯆꯠꯄꯗ ꯋꯥꯕꯅ ꯂꯣꯏꯔꯅꯤ ꯆꯦꯒ ꯏꯇꯩꯒ ꯕꯨꯡꯉꯣꯒꯁꯦ ꯑꯗꯣ ꯅꯣꯏ ꯇꯥꯃꯣꯗꯨꯗꯤ ꯀꯩ ꯃꯤꯡ ꯀꯧꯒꯦ ꯃꯥꯗꯤ ꯔꯣꯖꯦꯟ ꯀꯧꯋꯦ ꯑꯣ ꯏꯄꯥꯝꯅ ꯊꯧꯕꯥꯜꯗꯔꯣ ꯌꯨꯝꯅ ꯀꯗꯥꯏꯗꯅꯣ ꯆꯦꯁꯦ ꯊꯧꯕꯥꯜꯗꯅ ꯏꯄꯥꯝ ꯑꯗꯨꯒ ꯁꯨꯒꯨꯅꯨ ꯋꯥꯄꯣꯛꯄꯤꯗꯅ ꯌꯨꯝ ꯑꯣ ꯏꯄꯥꯝꯅ ꯊꯧꯕꯥꯜꯗꯔꯣ ꯌꯨꯝꯅ ꯑꯣ ꯌꯨ ꯄꯤ ꯆꯪꯗ꯭ꯔꯤꯉꯩꯗ ꯒꯤꯐ ꯑꯋꯦ ꯑꯝꯇ ꯇꯧꯔꯝꯃꯨꯗꯅ ꯒꯤꯐ ꯑꯋꯦ ꯇꯧꯈ꯭ꯔꯦ ꯒꯤꯐ ꯑꯋꯦꯒꯤ ꯚꯤꯗꯤꯑꯣ ꯀꯩꯅꯣ ꯑꯩ ꯊꯥꯒꯠꯆꯈꯤꯕꯅꯦ ꯗꯤꯋꯥꯂꯤ ꯅꯨꯃꯤꯠꯇ ꯗ꯭ꯔꯣ ꯑꯣꯏꯕꯩ ꯗꯤꯋꯥꯂꯤ ꯅꯨꯄꯥ ꯃꯌꯨꯝꯗ ꯇꯧꯗꯅ ꯅꯄꯥꯝꯗ ꯇꯧꯔꯤ ꯀꯩꯒꯤꯅꯣ ꯏꯇꯥ ꯑꯣ ꯑꯩꯈꯣꯏꯗꯣ ꯑꯗꯨ
Diwaliꯒꯤ ꯃꯃꯥꯡꯒꯤ ꯅꯨꯃꯤꯠꯇꯣ Diwali ꯅꯣꯡꯃ ꯋꯥꯠꯂꯤꯉꯩꯗꯣ ꯑꯗꯒꯤ ꯑꯩꯈꯣꯏ ꯀꯩꯅꯣ ꯊꯕꯛ ꯑꯃꯒꯤ ꯀꯩꯅꯣ ꯌꯨꯝꯂꯣꯝꯗ ꯂꯩꯕ ꯑꯗ ꯍꯟꯕ ꯀꯩꯅꯣꯗꯨ ꯐꯠꯇꯦ ꯀꯔꯤ ꯅꯨꯃꯤꯠ ꯑꯃ ꯇꯥꯏ ꯑꯗꯨꯒꯤ ꯐꯠꯇꯦꯅ कहाँ घूम रहे हो प्रदीप याम फजइए प्रदीप कुमार का कहीं कहाँ घूम रहे हो आज नथी स्पेलिंग क्या अदगी याम फजइए याम लापिने इबाइगा कमाइना खंगरगे फोन खंगरइने चे मसक याम मयेक याम सिंगे अदु नुसाना फुजलकपैने याम फजई थैंक यू चे नोइदो लक नंदे अखोइदी मोइरांगदैनी थौबाल साबनबुंगदा युम पाले आइना हेलिको लापा नोइ साइगी साइसी काइकू माले चे आई क्लास का 12 और बनिना kai ramadga kai hanong fangje kai ramaga sera fangje yamna chasilakan no noi sai di kai ku male phone da kamai na khang na phone di kamai na lo no mera tha ki sanare hai be sai do mukta sang pi ro oi thagi sanare je tasengna bakti di ngarang sa kadam ne ado ai gi ngasi oirabani na ngasi sakka su kai de ado wa ni ngasai di ngang wi khanau gi kang ne je nang na bala ne as bala ai kap kitar ni da ori kai gu ga bala ga thori ya lem na mo je si bala ma le je mera thagi sanare Sida sana leibok Manipur gi Ningol pumna magna magumau pa pumna magna Chakouba batha sida harau minoka loina na mapam lam dalak jabatha harau minoka loina na mapam lam dalak jabatha mera thagi sanare marak sida angan oiringai matamda palimpan thau shangai da nok na khena sana jaba kai hablo thoda kaya du ning sing du na habro ai kaw re mayek sa kaya khang de ba thank you si kitang sa akin hai di mayek do ai pha dre ba ai su drum thil isai tawraga hairake hairo ai isai yam pa me jo nungsiye thank you ai su drum thil hairake isai tawraga hairo jegi favorite song and get or dog hui hokdong gi ai apam ba su hai di hokdong da gi di ai hui na he na pa me ado favorite song haraga di kwai di pam jaba ai di kainu gumba hai di atap isai gumba yam pa me na hawai gi isai ai na kwai pam jaba isai ama lai adu Dines na sakba adu do adu mo ko pa me diba isai me ka ri di ai na pa me Dines na sakba do kai pa me ka isai me pa ko to ka se thengna but di ya bane ado isa ngam ga na lai re taw si che hoina lak pa do faur ga chatoi ne khoi yum ai khongjom bazar da gi ne aseng ga yam thengna ning ne khongjom bazar da gi ai khong
ꯈꯣꯡꯖꯣꯝ ꯕꯖꯥꯔ ꯍꯦꯟꯗ ꯉꯥꯏ ꯍꯣꯔꯦꯟ ꯊꯦꯡꯅꯁꯤ ꯅꯨꯡꯁꯥ ꯃꯉꯥꯜꯗ ꯀꯩꯅꯣ ꯇꯧꯋꯦ ꯑꯗꯨꯗꯤꯅꯦ ꯃꯌꯥꯝ ꯑꯩ ꯀꯩꯅꯣ ꯇꯧꯔꯒꯦꯕ ꯂꯥꯏꯐꯁꯦ ꯂꯣꯏꯁꯤꯜꯂꯒꯦ ꯌꯨꯝ ꯌꯧꯔꯒ ꯑꯣꯏꯅ ꯊꯥꯔꯛꯑꯒꯦ ꯌꯨꯝ ꯆꯦꯁꯦ ꯀꯥꯏꯗꯩꯅꯣ ꯆꯦ ꯊꯦꯡꯉꯤꯗ ꯊꯦꯡꯉꯦ ꯉꯁꯤꯗꯤ ꯌꯥꯝꯅ ꯄꯨꯡꯅꯦ 10ꯗꯩ ꯊꯣꯛꯂꯛꯄꯅꯦ ꯊꯦꯡꯉꯦ ꯌꯥꯝꯅ ꯌꯥꯗ꯭ꯔꯦ ꯑꯩ ꯂꯥꯏꯐꯁꯦ ꯂꯣꯏꯁꯤꯜꯂꯛꯑꯒꯦ ꯌꯨꯝ ꯌꯧꯔꯒ ꯊꯥꯔꯛꯀꯦ ꯕꯥ ꯑꯩꯗꯤ ꯕꯥ ꯍꯥꯏꯁꯤꯅꯤ ꯎꯐꯨꯟ ꯃꯌꯥꯝ ꯍꯧꯔꯛꯇꯣꯔꯦ ꯑꯩ ꯁꯝ ꯂꯣꯏ ꯅꯞꯄ ꯇꯥꯔꯦ ꯂꯩꯈꯠꯈꯤꯒꯦ ꯑꯝꯇ ꯍꯣꯔꯦꯟ ꯊꯥꯔꯛꯑꯣ ꯌꯦꯡꯒꯦ ꯆꯦ ꯍꯣꯏ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯩ ꯀꯩꯅꯣ ꯇꯧ ꯎꯐꯨꯟ ꯃꯌꯥꯝꯁꯦ ꯑꯝꯇꯒ ꯎꯗ꯭ꯔꯤꯁꯦ ꯌꯦꯡꯉꯨ ꯂꯝꯕꯤꯁꯦ ꯂꯛꯀꯤꯅꯥ ꯌꯦꯟꯅꯁꯦ ꯄꯥꯏꯌꯣ ꯅꯣ ꯍꯥꯏꯁꯦ ꯂꯣꯏꯁꯤꯜꯂꯒꯦꯀꯣ ꯑꯗꯨꯗꯤ ꯃꯌꯥꯝ ꯀꯩꯅꯣ ꯋꯥꯡꯖꯤꯡ ꯌꯧꯔꯦ ꯂꯝꯕꯤ ꯌꯥꯝ ꯃꯤꯁꯨ ꯌꯥꯝ ꯆꯤꯟꯕꯗꯒꯤ ꯂꯝꯕꯤꯁꯨ ꯌꯥꯝ ꯐꯠꯇꯕ ꯂꯣꯏ ꯂꯥꯛꯑꯕꯣ ꯂꯣꯏ ꯁꯨꯔꯕꯣ ꯑꯩ ꯈꯛꯇ ꯉꯥꯏꯔꯦ ꯑꯩ ꯈꯔ ꯂꯥꯞꯄꯩꯅꯦ ꯃꯌꯥꯝꯗꯒꯤ ꯌꯧꯔꯦ ꯋꯥꯡꯖꯤꯡ ꯌꯧꯔꯦ ꯃꯤꯅꯤꯠ 10 ꯌꯧꯔꯛꯑꯅꯤ ꯍꯣꯏ ꯕꯥꯏ ꯆꯦ ꯃꯤꯡ ꯀꯩ ꯀꯧꯒꯦ ꯔꯣꯖꯤꯇꯥ ꯌꯨꯝꯅꯥꯝ ꯔꯣꯖꯤꯇꯥꯁꯦ ꯑꯩꯈꯣꯏ ꯌꯨꯝꯅꯥꯛꯀ ꯆꯞ ꯃꯥꯟꯅꯔꯦ ꯍꯥꯏꯕꯗꯤ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯌꯨꯝꯅꯥꯛꯇꯣ ꯑꯩ ꯖꯦꯅꯤꯕꯥ ꯀꯧꯋꯦ ꯋꯥꯡꯖꯤꯡ ꯌꯧꯔꯝꯗꯥꯏꯗꯣ ꯐꯠꯇꯕꯅꯤ ꯋꯥꯡꯖꯤꯡ ꯌꯧꯔꯝꯗꯥꯏꯁꯦ ꯐꯠꯇꯦ ꯂꯝꯕꯤꯁꯦ ꯈꯤꯇꯪ ꯁꯦꯝꯕꯤꯔꯗꯤꯀꯣ ꯅꯨꯡꯉꯥꯏꯒꯗꯕꯅꯦꯕ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯩ ꯂꯣꯏꯁꯤꯟꯖꯔꯒꯦ ꯌꯨꯝ ꯌꯧꯔꯒ ꯑꯣꯏꯅ ꯊꯥꯔꯛꯑꯒꯦ ꯑꯗꯨꯒ ꯚꯤꯗꯤꯑꯣꯁꯨ ꯑꯩ ꯃꯇꯦꯛ ꯀꯩꯅꯣ ꯇꯧꯒꯦ ꯇꯧꯕꯅꯦꯕ ꯁꯦꯝꯖꯒꯦ ꯑꯗꯨꯒ ꯚꯤꯗꯤꯑꯣꯗꯤ ꯅꯣꯡꯃ ꯀꯩꯅꯣ ꯇꯧꯔꯒ ꯉꯁꯤꯗꯤ ꯂꯥꯏꯐ ꯊꯥꯔꯕꯅꯤꯅ ꯆꯞ ꯃꯥꯟꯅꯔꯦ ꯑꯗꯣ ꯚꯤꯗꯤꯑꯣꯗꯤ ꯉꯁꯤ ꯊꯥꯒꯠꯂꯛꯑꯔꯣꯏ ꯑꯗꯨꯒ ꯚꯤꯗꯤꯑꯣꯗꯤ ꯉꯥꯏꯃꯤꯟꯅꯁꯤ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤ ꯃꯌꯥꯝ ꯗꯈꯤꯅꯥ ꯇꯧꯕ ꯆꯥꯛ ꯆꯥꯕ ꯑꯩꯈꯣꯏ ꯅꯤꯉꯣꯜ ꯀꯩꯀꯥꯗꯣ ꯄꯨꯟꯕꯁꯤꯡꯗꯣ ꯌꯦꯡꯃꯤꯟꯅꯖꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ ꯂꯚ ꯌꯨ ꯁꯤꯗ ꯂꯣꯏꯁꯟꯗꯣꯏꯔꯣ ꯇꯥꯃꯣ ꯌꯥꯝ ꯂꯣꯏꯁꯜꯂꯦ ꯃꯤ ꯈꯨꯌꯥꯝꯗꯣ